Manipuri News Reader bu mijeng tabiriba pumnamakpu taramna okchari ngasi February gi tang 13 ayuk phongbase phongda Lamyanba Khuman wanted Laothok-khre micham miyamda tangdu laita daba kihanba khanganba puanbaga mari lenana masana masabu Lamyanba Khuman ni haijaba mioi ama phana bagi lefam takpa ngamba mioi da lupa lakh amagi sel gi mana pigani haina Imphal West District ki SP na thokiba cherol na hairi Lamyanba Khuman Kangleipa Communist Party People's War Group samna KCP PWG gi masana masabu chairman ni haijaba mioi ni mahak awang khunong mayai lekai dagi ni apokpagi mingna Laisram Mono kawi mahaki atopa maming singdi Laisram Mangoljaw Elais Lamyanba Khuman Elais LK Elais Samu Elais Singkhai Nganba Elais Hirachandra Elais Pibarel Elais Jagadesh Koirela kawi haina police ki cherol asin makha tarakli mahakpu wanted Laothok-khre basi tongan ba case ahumga mari lainai mahaki mathakta leriba case singi manungda FIR number 202/10/2017 Lamphel Police Station under section 307/427/326/34 IPC 3 Explosive Substance Act and 10/16 UA Clause PA Act FIR number 33/2/2018 Imphal PS under section 121/121A/124A/307/506 IPC and 16/20 UA Clause PA Act amadi FIR number 4/1/2020 Singjamai Police Station under section 506/384/34 IPC and 20 UA Clause PA Act ni mahaki maramda i pau piba ngamba mioi da lupa lakh amagi sel gi manapi gani haina Laothok-khibani mahaki maramda i pau pi nanabagi damakta SP Imphal West ki number 9612759705 OC Imphal PS ki number 7005625909 OC City PS ki number 9436026255 amadi OC Singjamai PS ki number 9436028172 da pau pibiu pau pibirakpasingi akupa du losinduna thamgani hairi aroibada yengbiriba pumnongpu thagachari